Haukiba September Kunda Churachandpur District Amadi Masiga Lonaba Bishnupur District Mafam Kharada Airtel Internet Service Mobile Data Amadi BPN Service Phangan Kibaga Mari Lenana Manipur Lenga ki Home Department ki Commissioner T Ranjit Singh na Airtel Service Provider da so cause notice amathakri. Imphal ki Airtel Branch ki Chief Technical Officer Assis Bansalda Commissioner Home na thakiba so cause notice aduda Hauzik Thogliba Irang Asina Maram Oiraga May Manipur Pumbada Internet Service Thingduna Lakiba Amadi Tapna whitelisting Toduna Akanaba Department Karagi Mobile Data Internet Hangnanaba Hotnaring Chedak Asida whitelisting Todaba Churachandpur Amadi Naknaba Bishnupur District Mafam Karada Maruina Fogakchau Ikaida Athingba Leina Airtel Internet Mobile Data Service Panghan Kiba Aduna Irang Asi Amuke Hena Hengat Handuna Law and Order Gifibam Hena Sokchul Hanbayai Haiki Asoibasi Manipur government na hakchina lawbaga loinana ngasi numit yung bapong baro fawbagi manungda Airtel gi maikaidagi ayiba explanation piraknaba khanghankre asiguma yamna sindaba thawong asi kamdongna Airtel gi maikaidagi thokibano karamba tawdaba yadaba kari fibamdagi thokibano masida Generally, officials sing adu kanano amadi lengaki order bu ngakna chattabagi legal action lokat loidabagi maram leibra amasung lengak na Airtel gi telecom service yang na ate service sing mapung fana tingzil loidabagi maram leibra haibagi matangda sengdorakkatabani haina notice aduna khanghanki Peningai oiba paukum sing piriba matam asigi manungda yohalaktrabadi Manipur da Airtel ge service khudingma makhataba notice amata pidana thingzillagane haike amadi masina maram oiraga irang hengalapa amadi thorakpa yaba pumnamaki tekchak Airtel na pugadabani haike Hauzik thakiba matam aduda matam adu henkre paukum piraklabra piraktribra haibududi khangbangamtri